Miss Waldeming, Tabiri Simbo Ahamamuta the Crumzari, Jose Moroiba Pauda. CBG Mayuta, Miangalwin and Lokiba, Philip Homolete, Hana Menpeke, Kamina, Yunamsa, the Lukmana Pundokre. Taminadu, Kanataka, Masungoage, Assembly Constituency, Karagi, Buhot, Megitan, Taramapada, Tadanarabane. Jose Pausanuna Pizadi. Manipur People Against Citizenship Amendment Bill 2016, Manpek na Manipur Miangalwinana, Cape Mayuta, Lokiba, Philip Homolete. Wapama Singasi Manpeki Opista Pamisanga Unava Amada Manpeki Convener Yumnamsa Dilukumana Pondokibani Mauna Hai Ngarang Tangaidi Manipur Yona North East Miamna Siva Changba Kangdana Cape Kimayota Sangsang Kiva Kongzang Adu Kopum Tukte Kabusuletri Manpekatana Loramba Pirep Adu Hena Awamba Level Amada Lokiva North East People's Conference Listening Taramapana Sem Kraba Apunba Forum North East Forum for Indigenous People Nafib Nasu Cap listening Tarataro Amaso Masiga Manaba issue Kudimak Chapmanana Mayonagani Haina Warablo Krabani Seleksida BJP Lok Sabha election ga Barilena Ponkiba Makogi Party manifesto gi serial number 12 Yauriba religious minority community Singidama Cap Soidana Chana Hangani Habagi commitment Piribase Landam Sigi Yellow Missingi Hak Amaso Aningba Apambaki Mayukta Singnaba Amane Masi Kaidongaidasu, Manpek Amadi Ekogi Miamna, Yabangam Loy, Manpek Amadi North East Miamna, Kepki Mayukta, Kongpom Setna Lepli, Amaramda, Congress Aina, Mikange Manifesto Gesere number 4 the Yauriba, India Citizen, Amata Citizena, NRC da Chana Hangani, Haidawa Pamasi, Acham Nataba, North East State Sing Amaso. Manipurgi Oina Indian citizen Haina Palibawa Pamasi Karamba Chahidagi Lerakiba Amadi Karamba Kamlu Prupo Sakhangadaribano Havasi make saying na Tampam to E. Manipurgi Oina di NRC Samgat Pamatamda 1951 gi census da Yumhamo Ipam to E. Manpina Miam Kaluna Lokiba Pirip Asi Political Party Punamaktaso Chapmanaba Miang Tangani Miam Nasu Matam Supada Lepaki Oina Lomina Kiba Pirep Adu Hongdana Cap Lisangani Tarataruke Mayukta Japsana Leminasi Haba Apil Tawragli. Wapam se Masida BJP na Yam Sound commitment P. High River Saisida Equina Tamning Wapam di Asiguba religious minority community Singidamta CB Shoy than a Sana Hindaniana High River commitment Sida Lamdam Sigi Yellomi Singi Hak Amasung Aningba Upon Bagi Mayokta, Shinava Mani and a good low. Masi, Kaidong Manpek Amadi, I call you Miam Yabang Amloy, and over Manpek Amadi, Noriski, Miam na Shebigi, Mayokta, Zapsava Pungum Diam, the Saint and Lepinari Habisima, but some Punguk again. Nakalamaranda Manpeki Core Committee Maro Eva Lope Amaoiba. CCSK Advisor Oramba, JCILPSK Su Kanbina Oramba, Arjun Taleba, Prokamam Arjuna, Ngarang Manumatam Sadana, Kankamaldana Maki Uripo, Basaspati Lekai the Lebayum the Lekidavada, Wabapundokpa, Lekidraki Mapanda, Ikai Kumnava Utpa Oina, Manpeki Opista, Minute and 8 minute Lake Awapundokpa, the Serbia Kibasina, Lekidraki Tawaina, Ledam Lenda, in the Signal Ledunava, Tony Sabakulina. Lekidrabagi Imam Manungi Awabadasu Serviaki. Ningsang Bayai Arjun Telebana Hinglingada, Miamki the Mark Ayobi Takta Chen Songlambe, JCILPSK Convener, Oidambakalunana, CCSK Giso President Oina, Taupurambatanatana, Housingna, Advisor Oina, Taupurame, Mahak Advocate Oibagaluinana, ILPG, the Manipur People Bill, Lisangani Taranipan, passed over the Changna Todang Loramba, Chintamgi, Lokaya Punsinaba Honaramba, Kamle Imagi, Asamba, Mapari Amani Haina Singtaki. Manipur Miamna, Equidi, Apikpa Purupni, Missing Yamba, Purupsingna, Equibo,
मांगहनख्रगने हाइदुना मतम पुनमक्ता मिपारिबा असे सेंटर अमदी मणिपुरदा बीजेपी ना लुसिंबा लेंगाक लेरिबा मखैदी अखोइगे आइडेंटिटी ngaktuna thamgane amadi thamanba ngamgane haina chief minister N Biren phongdokre wafam singasi LJP amadi BJP 32 Wangkhem Assembly constituency gi election management committee anina punna kusamna sinduna ina Manipur parliamentary constituency mikalda BJP gi mirep oigadriba RK Ranjan gi mikalda mari leinana Charangpat High School ground da pangtokhiba nomagi oiba political conference amada chief minister N Biren phongdokhibani Taramatuda Mahana Makhataruduna High Center da Paliba Prime Minister Narendra Modi amadi Amit Shah Anina Lusingba BJP lengak asina masing yamzadaba onopok Bharat Lediba masing yamzadaba mainland India ga saksu manadaba lond lining amadi visit chaksa manadaba ekoigi akanana care loba akanana ekoigi ngakthop sanaba ekoibu kanminaba amadi ekoibu manghandana Thamnabage wakalon chemba NDA sarkar ne maramatna matam punamakta ekhoi apikpa jati ni ekhoi mukha gadra maseng iyamba jati singna chaching khadra luising khadra haiduna kiriba wakalon adu BJP na luchingba lenga kasina center amadi Manipur da leriba makai ekhoi ge identity adu ngaktuna thamgani amadi thamannaba ngamgani haina miyamda assurance pijari haiki Taramatuda Chief Minister N Birena atoiba mitunglen to oiduna Mawot Forest and Environment Minister Karamsiam in Manipur Parliamentary Mikalda Mirab Oigatariba Arkeransan Amadi Ate Sangairiba Mioikiana Serbiaki. Hujik Prime Minister Modi ji Amadi National President Wariba Amit Shah ji Awang Nongok Bharat ki Awang Nongok Bharat Ladiba Masing Yamzadaba Aduga mainland India Gasu Saksu Manadaba Dharma Manadaba Loan Manadaba Pija Saksa Manadaba Sakpam Manadaba Kangrup Equigi the Mata Akanana Kiartoba Akanana Equigi the Mata not Tokanaba Equibu Kanjanaba Equisi protect over Equisi preserved Orga Manghanda Hamnava Wakalon Chienba NDA सरकार ने अदुना मतम पुनमक्ता अखोई अपिक जाति नि अखोई से मुद खरगद्रा मसिंग यामबसिंगना चासन खरगद्रा मसिंग यामबसिंगना अखोई लोइसिन खरगद्रा ने कीरिबो वाखलोन दो I can assure until and unless sugumba BJP led government sina center the leading gai Manipur the leading gai madugi अखोई identity do मतम पुनमक्ता ना आगा थंगनी Lakadriba Lok Sabha Mikalga Marilenana BJP ki manifesto da CFP Chana Hangane Haina Europa Asi Awang Problem Tanda Ladiba Yelumi Sumbu Tawai Wayu Dabatan Atana Usitabatone Haina da Samge Vice President and Edition na Mahiroi Lok Taruke Mosenana Pondokre Sagoma Marang Lairata Leba de Samge Temporary Office da Mahiroi Lok All Manipur Student Union MSO Manipuri Student Federation MSF Democratic Student Alliance of Manipur Desam Kanglaipa Student Association KSA Student Union of Kanglaipa Suk Amadi Apunba Iraipaki Mahiroi Shingi Sinpan Love Ems na Puna Kusamdana Pangtopa Pongisinga Unaba Amada Edition Makata Dunahai CAB Ase Awang Nongpoki Miam na Pamdre Haiduna Bill Ase Raja Sabada Pass Tamnaba Honorable Madamda Miami Iho Adubo BJP na Kari Suleitana Khanbagi Mami Ama Ngarang Pongkiba BJP ki manifesto da Chamna Tari Bill Asibo Awang Nongpoki Miam na Mamatana Khangtabago BJP na Bill Asibo Miam da Khanganaba Honagani Haina Palapa Ase Miambu Usitabani Haina Lobagaloinana BJP na Bill Asiki Matangda Miam da Takam Thokte Bilasigi Nungi Warol Mamatana Kangmana Maram Oidaga Miami Iho Lakibani Haibasi BJP na Kangsing Gadabani Mitop Tantunaba honoring a Serapta Mitop Simbo Lehenaba Honorable Thong Ani Asibo Puna Chaminaba Haibasi Oituktabani Raja Sabata CFB Puturakitaba Ado Manipuri Chief Minister N Biren Luchingba Kambu Amana Haizer Badage Puturakitaba Haiduna Miam Tin Mamapamda Ikai Kumnaba Utuna Harau Tayambage Tharom Pangtukiba Adu Masi BJP manifesto da CAB Yaulapa Sida Harawa Pungtukiba Kambu Adugi Ayaba Yaurabra Haina Mahanga Hangle
Mana makata aduna haikibada karigumba CAB asi chana halakpat taragadi mamangda changsang kiba ihau adudagi hena kanba ihau changsang batana tana nation ge mari leinaba thabak tharom sing thingbagi khongjang sangsalakani haina mahana BJP da section wa thamlakle February tang 32 phawgi marakta koi north east ta thokiba charang naba madugumba ihau madudagi hena sathiba ihau mayama masi kona sujo lakani habase BJP na masi acknowledge tawgadabani masi khanggadabani lorena karigumba masi da tawgu taragadi masi thabak wana paikhalak taragadi amoina hananasu akoina lauthokraba national symbol oiba akoina hindi gumba national anthem gumba akoina national song gumba masi akoina hana already masi akoina khangane na lauthog laigro pone masi karigumba thabak wana panthorok taragadi masi akoina thingmagi thabak se akoina makha chatharakani haibagi warning si masu BJP Andro Mandal na sindunang arang Andro Maseng Pot ke Miyam Punpam Sanglenda Miyam Yimipam Amapangtukna Mandal Asike President Yauna Atekan Mising India National Congress INC da Yauri Hana Mandalatu ke President ge Thopuramba Kunumayum Subana Pondokre Loinana Mahaki Mayum da Hana Yungamba BJP ge Piran Loktukna INC ge Piran Oina Yongkre Haire April ki tang taramathoi amasung taranipanda pangthokadariba taratare suba Lok Sabha election lesengani taramapanga mari leinana election campaign kankanara pagaloinana Thobal district ke khangabokta leiba public playground basu ground da Congress ke political conference pangthokre khangabok block Congress committee KVCC nasinla pangthokiba outer Manipur ST parliamentary constituency da Congress ke pmire oidiba ke Zems ke election campaign ga marilena na pangthokiba political conference aduda CLP leader former chief minister Okram Ibobi MPCC ke president Kaikhangam MPCC ke former president TN Hawkip MPCC ke president vice president I Hemochandra Pasoi assembly constituency ke MLA Mirabai Khangabo assembly constituency ke former MLA Olandhoni Khangabo assembly constituency ke MLA Or Surjakumar amasung tongan ba kendra singdege lapa social workers singna das the pamke amaramda outer Manipur parliamentary constituency ge mikhal ge vote khomba matam loishilapa galona na vote khomba ge thabak akan bamongda chaktharakle khangabo BJP nasu BJP mere Benjamin Mate ge dama kendra asige akoiba sentungna bike rally chatke haire Tawan Municipal Council ki Chairperson TH Samobo Sogorpa Councillor Taramathogi Manungda Congress Councillor Taret Amadi Vice Chairperson AK Sanatom Babo Sogolamba Councillor Tareki Manungda BJP Councillor Taru Punna Councillor Taram Doina Tonganba Party Amasem Nabagidama Chairperson Amadi Vice Chairperson Bo Sogorpa Tokre Ngarang TMC ke Conference Holder Councillor Tarahum Doina Paugi Mepam Pangtoladuna 1 number 9 ke councillor Waikom Ibo Chobuna Hai TMC ke chairperson Amadi vice chairperson Anina Chahi Ani Hena Amaga Munaduna Lebana council Asida Hidam Kyada Sohanduna Lakle Lehuripa Madam Khara Asida TMC ke Chaukat Thorang Khara Paikhat Panganana Bagidamak Mapoi Anibo Sawar Patutuna Tunganba Party Amasemnaba Khongthang Lobuni Khundurakle Lamdam sida thoning daba thodok thoktanaba section tharang lokatpo oina Imphal West District Police ke Assistant SP Ganesham Sarma ki makada Imphal West ke commando kambuna MJ Avenue area da achat ok singda search operation chatakre operation atuda punba mir chamriga morputara taruk rom wangpong tawukaloina makoi gi saktak se yawbra yawdabra haibadu yanki maduda saktak se yawndaba mir kuma thoirom makatawa verification gidama phagaki hari Ngarang mitang pung tere makharam taba matamda narcotic cell Zirwam district assistant SP LOG me makada ASIA Krishna Sarmana Lusingba team Amana National Highway contractor ki Gulatol Tong Manatage local market lupalang ni parongi oikadaba WY tablet file haire thadogasi mausagom lakadar Lok Sabha election lesangani taramapange normal duty aina asat ok sing check tawa matamda silver machuge Maruti Eco Vent ML05 and 9566 ama check tawada yamlaba WYW singase gari ke oithang bathong ge
कपबोर्ड मनुंगदा पुन्ना WY tablet लिसिंग तरा तरुक असे फावा ngam फारबा मियोय असे टेक्नोपन डिस्ट्रिक्ट के हाउकेब हॉलैंड फाइ विलेज दगे मंगबुम लुंखोथांग हाउकेब सही कुंतरे कवि हारे फारबा मियोय असे गलोइना WY tablet अमदे मारुति वैन यमना जिरबाम पुलिस के ओसिडा सिनख्रे हारे जिरबाम पुलिस न सो FIR नंबर 15/4 लिसंगने तरमापट JBMPSU by S22/C by 60/3 and the NPS Act amaso register tawre haidi ngasi maitai consent amorigi office ta pangthoki ba pangmi sanga unaba amada hoki ba chahi kyada Myanmar ge water festival dazanda Manipur ge mapam kyada ge lakpa miwishinna Myanmar da sanai unation laga pikam na setuna Manipur amadi maru aina maitai aikhoi ge chanabi wangma lamba thabakya tawre adubo handak lagliba tang tarom doidage hawgadoriba Myanmar ge water festival kumai asidadi Manipur ge kachin koyadage lakpiraba miyoy khudimangna hairiba kumai asida kaihenba sanai unation ba tawbigano phikamna sepigano amade festival asibu izat leina sarubya biyo haina medical center morige president M Tombana abdurrakle lagliba festival asida mathakta palliba asige wangmada tawpa taragade meite consent morina yengsinaba sem saduna leide haina pongtoki India amasung Myanmar lebak anige chatok sachin tawriba get animal thingkre miyamda khangalamdaba oibana miyokya ngeha khuisauna kre ngarang Tinopon district magistrate as Rupachandana India amasung Myanmar lebak anige border dege meter chamanga ge area singda laklebatang taramatoi ge Namidange pung mapan pawba chatakadaba section 144 of CRPC salanaba order thokre Lagliba taratari suba Lok Sabha election ga mari lainana section thorang lokhotpagi saruk ama oina district magistrate tenoponna thokiba order ge matungina tenopon district na ponba Indo Myanmar border ge 43A ana ponba area singda khongna patrolling satuna akanba mongda section thorang lokhatke amadi bode area singdasu music satuk sasin tawso lebhanke Nagalam Romda Ngarang Pawba Hanglamba Indo Myanmar Friendship Gate number 2 amadi Indo Myanmar Friendship Bridge Kuntin Tingsinbak loinana gate sing solon singkre ngasi Indo Myanmar Friendship Gate number 2 amadi bridge kudakta miyamda khangalamdana tingbana maram oiraga lalod itiki thabak tawzirba miyoi kyadadi achoba owaba ama mayuna bakloinana khoirang khoisangna ba phaunakhi District Magistrate na thopa Chirol adudade hariba order ase mananglapa law and order paiba policing na miyamda publicity amachatuna khangan gadabane haiba waran palle adubo ngarang amadi house pawda More subdivision ke police department na publicity satabana miyokya amana order ache subsana khangbangamdana house pawledi haide Tengnapon district ke manam channa leba Kwata village da leba KSIS Dorendroga Pomisunga unaba amada mahuna hai chahi kyadage bhota dabage right phangtuna lagliba mahapo handak ikam khawangtuna election commission athopa electoral rolls da mahapu secretary haina electoral roll dage ming kakthak piba ase yaningde masana maram oidana handaki MP election da imung manung singi miyoi ama phawa bhot thada roi haina pendaba pomdorakle hiramasige matangda mari leinaba singna yangsin biu haidi Masih aku kunci bila secretary nama nam bersama hadi my mobile dah kali dan nangi mingdi kata ke sihir na ada list le macam nam buat habis ada masih macam dah yang thawai nuai te balam di hari ke pali bijak saga na hal ni dikila lai dah baik jibo sihir na kait dire tahu si kari mamu na si athu macam dah bijak saga macam si dah puri ba obsession season bio na tab tarik dia ai family buat patah dah anda ke MP bos Tamil Nadu, Karnataka, amasung Goa ge Assembly constituency karakisu megi tang tarama panda vote thadanagani haina election commission angasi lauthokre Mirep se pisan bagi aroi banumina April tang kumapan aduga mirep se lokthokpagi aroi banumina megi tang anini board masingna megi tang kulumdoida thigani haire Assembly constituency sing adudi Tamil Nadu gi Surlur Araba Kuruchi Tiruparangkundram amasung
ओता पीद्रमने कर्नाटका गिना कुनगोल अमसुंग गोवा गिना पनाजिनी सही कुंगी ममांगदा शिवसेना लिंखटखिबा बाल ठेकरे अमसुंग भोथादबगे हल कांग्रेस ना सही तरुक मतखी हाइना प्राइम मिनिस्टर नरेंद्र मोदी ना कांग्रेस वर्सेस ठेकरे मियामगी मीटिंग अमदा बाल ठेकरे ना धर्मगी मिंगदा भोट खोंकी हाइना मतमदुगे कांग्रेस गवर्नमेंट ना ठेकरेबो भोथादबगे हक मतन थमके भोथादबा यहंदबगे मतम लिसंगनी अमगी दिसंबर दगी ओइखी बाल ठेकरे मचानिपा उदप ठेकरेबो महके मनौ निपा ओइना लौई हाइना पलदुना प्राइम मिनिस्टर मोदी ना उदप पुथागतके बाल ठेकरे ना मसाबु अमदे मचानिपा उदपो सीएम ओहन्नबगे प्रपोज तौबा लेख्रे कांग्रेस ना बाल ठेकरे दगी डायनास्टिक रूल गे मतंगदा para तमखम थोई हाइखी सांता क्रूज असेंबली सीट रामेश प्रभुना शिवसेना के मिरेप अदुगा प्रभाकर कुंटेना कांग्रेस के मिरेप ओइदना लंबा तौनबदा रमेश ना काखे मदुदा प्रभाकर ना शिवसेना चेबाल ठेकरीना धर्म की मिंगदा वोट खोंखे हाइना माइथि हौरबा प्रभाकर ना सुप्रीम कोर्ट वाकखे सुप्रीम कोर्ट ना हाई कोर्ट ना केस अदुगी मतंगदा लौखिबा वरिपो सगतपगा इलेक्शन कमीशन दा चही तरो बाल ठेकरीबो भोट थादबा यहन्नबा ऑर्डर थोकनबा ऑर्डर पिखिबने हाइरी हौजिक अरबदा मरोइबा पाउ उमाने पिजरी सीएबी की मायुक्ता मियामगल लोइना लौखिबा फिरेप होंगो लेते हाइना मेनपे के कन्वेनर युमनामसा तिलुक माना पुंदोक्रे तमिलनाडु कर्नाटका अमसुंग गोवा के असेंबली कॉन्स्टिट्यूएंसी खरगे भोट मेगे तंग तरामापदा थदनरगने इमेज पाउतम ngasi gi de matang se de loisere me tabiri busumba mukana